ꯅꯨꯄꯤꯁꯤꯡ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯌꯥꯗꯕ, ꯑꯀꯧꯕ ꯁ꯭ꯀꯔꯠ ꯁꯦꯠꯄ ꯌꯥꯍꯟꯗꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯨꯔꯕꯗꯤ ꯃꯤꯔꯣꯜ 3 ꯖꯦꯜꯗ ꯊꯝꯕ, ꯁꯨꯞꯅꯝ ꯁꯥꯁꯟ ꯗꯤꯛꯇꯦꯇꯔꯁꯤꯞꯀꯤ ꯂꯩꯉꯥꯛ ꯑꯣꯏꯔꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛꯁꯤꯡꯅ ꯀꯝꯄꯜꯁꯔꯤ ꯑꯣꯏꯅ ꯏꯟꯗꯕ ꯏꯟꯗ꯭ꯔꯒꯅ ꯑꯀꯟꯕ ꯄꯅꯤꯁꯃꯦꯟ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯐꯪꯕ ꯌꯥꯕ ꯑꯀꯟꯕ ꯁꯇ꯭ꯔꯤꯛ ꯂꯣꯁ ꯈꯔ ꯅꯩꯅꯁꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛꯁꯤꯡꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯍꯦꯛꯇ ꯀꯣꯜ ꯇꯧꯕ ꯌꯥꯗꯦ, ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯅ ꯀꯣꯜ ꯇꯧꯕ ꯑꯁꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ, ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯐꯪꯕ ꯌꯥꯎꯏ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 2007ꯗ ꯐꯦꯛꯇꯔꯤ ꯆꯂꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ 1,80,000ꯒꯤ ꯃꯃꯥꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯤꯝ ꯖꯣꯡ ꯎꯟ ꯌꯥꯎꯕ ꯃꯤꯇꯤꯟꯁꯤꯡꯗ ꯇꯨꯝꯅꯤꯡꯉꯛꯇꯨꯅ ꯎꯏꯔꯨꯕ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯎꯏꯊꯔꯨꯔꯕꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯐꯪꯕ ꯌꯥꯎꯏ꯫ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 2015ꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ ꯍꯥꯏꯑꯣꯟ ꯎꯟ ꯌꯣꯡꯆꯣꯜ ꯀꯤꯝ ꯖꯣꯡ ꯎꯟ ꯌꯥꯎꯕ ꯃꯤꯇꯤꯟ ꯑꯃꯗ ꯎꯏꯔꯨꯕꯒꯤꯗꯃꯛ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤ꯫ ꯃꯤꯔꯣꯜ 3 ꯗꯟꯗꯤ ꯐꯪꯕ ꯂꯣ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯨꯔꯕꯗꯤ ꯃꯊꯟꯈꯛꯇ ꯗꯟꯗꯤ ꯐꯪꯂꯣꯏ, ꯒ꯭ꯔꯥꯟꯄꯦꯔꯦꯟꯠꯁ ꯑꯗꯨꯒ ꯃꯃꯥ-ꯃꯄꯥ ꯑꯃꯗꯤ ꯃꯥꯅ ꯄꯣꯛꯆꯕ ꯃꯆꯥꯁꯤꯡꯁꯨ ꯄꯨꯟꯅ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯒꯦ ꯍꯥꯏꯔꯒꯗꯤ ꯃꯁꯥ ꯃꯁꯥꯅ ꯕꯦꯟꯆ, ꯗꯦꯛꯁ, ꯆꯤꯌꯥꯔ ꯄꯨꯊꯣꯛꯀꯗꯕꯅꯤ, ꯁ꯭ꯀꯨꯜ ꯐꯤꯁꯇ ꯃꯁꯤꯒꯤ ꯆꯥꯔꯖ ꯌꯥꯎꯍꯟꯗꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯗꯤ ꯑꯥꯏꯐꯣꯟ ꯑꯃꯒ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯪꯂꯥꯟꯅꯤ, ꯑꯗꯨꯕꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯑꯥꯏꯐꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯔꯨꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇꯤ ꯁꯥꯎꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯦꯁꯇꯔꯟꯂꯣꯝꯒꯤ ꯄꯣꯠ-ꯆꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯕ꯭ꯔꯥꯟꯗꯦꯗ ꯂꯣꯒꯣ ꯌꯥꯎꯕ ꯄꯣꯠ-ꯆꯩ ꯐꯤꯔꯣꯜꯅꯆꯤꯡꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯕ꯭ꯂꯨ ꯖꯤꯟꯁ ꯁꯦꯠꯄ, ꯅꯨꯄꯤꯁꯤꯡꯅ ꯈꯨꯅꯤꯡ ꯑꯋꯥꯡꯕꯤ ꯇꯣꯡꯕ, ꯑꯀꯧꯕ ꯁ꯭ꯀꯔꯠ ꯁꯦꯠꯄ ꯑꯃꯠꯇ ꯌꯥꯗꯦ꯫ ꯑꯁꯤꯇ ꯅꯠꯇꯅ ꯅꯨꯄꯤꯁꯤꯡꯅ ꯑꯉꯥꯡꯕ ꯂꯤꯞꯁꯇꯤꯛ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯤ ꯋꯦꯁꯇꯔꯟꯂꯣꯝꯒꯤ ꯆꯠꯅꯕꯤꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯄꯥꯅ ꯆꯍꯤ 10 ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯆꯍꯤ 8 ꯃꯤꯂꯤꯇꯔꯤ ꯁꯔꯚꯤꯁ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯤꯝ ꯖꯣꯡ ꯎꯟ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯉꯥꯡꯕ ꯆꯩꯕ ꯌꯥꯗꯦ, ꯉꯥꯡꯂꯨꯕ ꯆꯩꯔꯨꯔꯕꯗꯤ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯐꯣꯇꯣ ꯊꯦꯠꯀꯗꯕꯅꯤ, ꯃꯗꯨꯕꯨ ꯅꯨꯡꯇꯤꯒꯤꯁꯨ ꯇꯩꯊꯣꯛꯀꯗꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯆꯦꯛ ꯇꯧꯏ, ꯀꯔꯤꯒꯨꯝꯕ ꯇꯩꯊꯣꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗꯨꯃ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯖꯤꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯥꯒꯤ ꯁꯦꯠꯅꯤꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯌꯥꯗꯦ, ꯀꯛꯅꯤꯡꯕ ꯁ꯭ꯇꯥꯏꯜꯗ ꯁꯝ ꯀꯛꯄ ꯌꯥꯗꯦ꯫ ꯁꯝꯒꯛ 19, ꯅꯨꯄꯤꯒꯤꯅ 19 ꯑꯗꯨꯒ ꯅꯨꯄꯥꯒꯤꯅ ꯁꯝꯒꯛ 10, ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯀꯛꯄ ꯌꯥꯗꯦ꯫ ꯑꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯁꯤꯟꯅꯕ ꯇꯣꯈꯥꯏꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕ ꯐꯦꯁꯟ ꯄꯨꯂꯤꯁ ꯍꯥꯏꯅ ꯊꯝꯃꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯤꯝ ꯖꯣꯡꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤꯒ ꯃꯥꯟꯅꯅ ꯀꯅꯥꯃꯠꯇꯅ ꯀꯛꯄ ꯌꯥꯗꯦ꯫ ꯃꯍꯥꯛꯀꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜ ꯑꯁꯤꯒ ꯃꯥꯟꯅꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯛꯂꯝꯕ ꯊꯣꯛꯂꯒꯗꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯗꯥꯏꯔꯦꯛ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯌꯦꯡꯅꯤꯡꯕ ꯐꯤꯂꯝ ꯌꯦꯡꯕ, ꯇꯥꯅꯤꯡꯕ ꯏꯁꯩꯁꯤꯡ ꯇꯥꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯌꯨꯠꯁꯤꯡꯗ ꯃꯣꯔꯦꯜ ꯗꯥꯎꯟ ꯑꯣꯏꯔꯛꯄ, ꯇꯍꯩ-ꯎꯍꯩꯗꯕ ꯀꯌꯥ ꯇꯥꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯦꯟ ꯔꯤꯖꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯀꯥꯃꯄꯦꯠꯀꯤ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣꯁ ꯐꯣꯇꯣꯁ ꯌꯦꯡꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ, ꯑꯗꯨꯕꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯇꯧꯕ, ꯌꯦꯡꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯦꯡꯂꯝꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯤꯚꯤ ꯆꯦꯅꯦꯜ 3ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ, ꯃꯗꯨꯗ ꯊꯥꯔꯤꯕ ꯊꯥꯗꯣꯛꯂꯤꯕ ꯀꯟꯇꯦꯟꯠ ꯄꯨꯝꯅꯃꯛ ꯑꯗꯨꯁꯨ ꯀꯤꯝ ꯖꯣꯡ ꯎꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯏꯝꯐꯥꯜ ꯑꯁꯤꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯂꯩꯕꯥꯛꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯌꯣꯡꯌꯥꯡꯗ ꯒꯕꯔꯟꯃꯦꯟꯠꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯩꯕ ꯌꯥꯗꯦ꯫ Don't forget to like and subscribe.